Kurumzari, SKTV News Sing Bidi Bapumna Makpo, Yai Papi Tauremna, Taram no Okchari, Ahanbada, Maroi Bapau. Manipur ki Governor Yang Nai Chau Nang Laba Assam Amadi Sikkim ki Chief Minister Singha telephone ki Kuthang Prime Minister Narendra Modi na Ichau ki Maramda Wari Sakhe. Amasung Janungda Kuki Singh na Maitai ki Sanhat ki Dehaina Assam Rifles Amadi Police na Fongdoraki Wafam Singbu Iramdam Kanbaluk Ikal na Yaning ba Fongdoraki. Hauzik Pau Sadokna Pizari Manipur ki Governor Yang na Awang Nongpok State Karada Ichau ki Awaba Mayok Nariba State Singhi Chief Minister Singda telephone ki Kuthangda Prime Minister Narendra Modi na Ichau ki Fibam Hangkre Ngasi Prime Minister na Hakthang na Assam ki Chief Minister Himanta Biswa Sikkim ki Chief Minister Prem Singh Tamang amasung Manipur ki Governor Ajay Kumar Bhalaga Ichau ki Matangda Wari Sana ki Hairi India Today any the Toba report ki matung inna Ichaugi awaba mayok na riba state singda Prime Minister na pangba yaba mateng pangani haibagi thazaba piki haidi amaromda haukiba numit karani asida Manipur da nong leptana chukiba sinamaram oiraga ngasisu mafam kaya ising na thumjinduna miyoy kaya masa masagi yumda leiba yadana relief camp ta lainari masigi manungda Imphal district na khwaidagi hena sokhanduna relief camp su masing yamna hangdokli Infraction district ta punna relief camp kuntaruk hangdoktuna miyamna changjafam lawduna lairi lengaktagi fangba pawgi matung ina Infraction ki tongan mafamda hangliba relief camp singda punna miyoy lising aniga chahungi mathakta changjafam lawduna lairi masigi manungda nongmaibung thamchet school da ichawga mari lainana hangba relief camp ta Hauzik miyoy chahum changjafam lawduna lairi aduga Imphal West district ki oina lamsangda khwaidagi henna relief camp hangdoktuna punna relief camp mapanda miyoy chamri yankhai gi mathakta lairi relief camp singa se gi manungda lamsangda hangba relief camp ahum thingjin khre hairi Janungda Kuki Singh na Maitai gi san hat khide haina Assam Rifles na phongdokhiba adu Kuki Singh bukan khatpani haiba japcha na khangle amadi Sagolmang police ke maikai dagi su san hatpagi khudam leite haina thaudok adu mana manil naidanaba sinkhi haina iramdam kanbalup ikalgi advisor ning thokhongjam sanatom maitaina phongdorakre Lamboi khulda laiba MRC club ta hangba ikalgi office tangasi paumi singa unabada sanatom bana mamang thagi contract ge pung tara makhairum tabada chanung awang leikai gi Lanayum amada laiba Assam Rifles post amadagi meter chamarom chathoklaga masing yamlaba kuki khutlai paiba kaya kumtharaklaga nongmai round khara kapthorakhi nongmai makholek tabaga san khara chenthorakhi Jagiba aduga nong tabi khudong jaba lawraga masida inang nangna ba chanung hek tainariba mafam masida akoi nongmai makhon tagiba aduga san mayam kaidana senthorpa madu kari damukta kanagino haibana chingbaje koina khangdabadagi pogi saita hana proof lairamdabadu khoi masana sanje halaga puraga chathibagi proof akoi gi khutta leijai madu chapchana hairiba Sanungi akoibada tariba kuki masajingi masamaming akoina loina khangi asigumba mayam ase proof laibadagi ngasi akoi thengaju thengna akoi gi press meet tawbani maramaduna laksaningba point di chingdadi PR leitabagi mong aduga karigumba tampakta karigumba masi nomai makon natragana san hatpagi thabak chatminakhiba machadi halaktuna yum yaurakhi macha halaklabasu mapi halaktabadagi thirakpada kuki singna hat khraiba khangle hiramasida mari lainaba authority singna miteng changbiyo haikhi Janungda nongoi makhola matagi hai aduda nongoi makhola matagi chan kapina mayamna hainare adu khoi gi oiramgadra na thigaluba matamda ikanna hana thigapidana sanje ikanna hana thigapirame aduga sanji gi video yong matamda sanje khoi gi oirame hariba salase mayamna mateng pangbidana mateng sigi maramda thigapina ba mateng pangbiyo hai
India amadi Myanmar ngamkhai paringda sangbal khagatliba sigmayokta Central Lengakta yaningdaba uttuna miyamna rally chatuna wakat mifam famduna amadi memorandum kaya pisinduna laklabasu sambal khabagi thabak leptana chatharakliba asi All Naga Students Association Manipur ansamna taraina lode Central Lengakna utlakliba thawong asi democratic oide loinana khongthang asi matam pumnamakta yaba ngamloi Myanmar ga tainariba ngamkhai paring khajinba amadi FMR lokthokhiba haibasi kaidongnungda yaba ngamloi hawkhiba me 12 da ansamgi Presidential Council gi mifamna ngamkhai sambal khaba asi lephanaba amadi FMR amuk khana chatnagadabani haina warep nakhi masigi matung ina democratic oiba khongjang kaya leptana changsinabasu warep nakhi sing thengnanaba sem Hauzik Oiribai Chang Namaram Oiraga Public Health Engineering Department PhD Water Supply Maintenance Division number 2 gi Maikaidagi Miyamda Ising Supply Towa Matam Kharagi Oina Leplagani Haina Department Asina Thokwa Cherol Amana Khangalakli Cherol Aduna Makha Taraduna Porompat Water Treatment Plant ki Makhada Ramania Thambalkhong New Chekon Nongmaibung Tribal Colony Khalabung Leirak Soibam Lekai Ayangpali Road Kongpal Khurai Sajor Lekai, Thaudam Lekai, Thangzam Lekai, Tinsit Road, Tilipati, Wangkhai Khunau, Hata, Ramania, Top Khongnang Makhong, Thambal Khong na chingba mafamda matam kharagi oina ising piba leplagani amaromda Ningthempukri Water Treatment Plant yauna New Chakon, Nongmaibung, Chakpram Leirak, Palace Compound, Wangkhai Angom Lekai, Wangkhai Yonglan Leirak, Ningthempukri Makha Leirak, Awang Leirak, Sabi Leirak, Thangapat Mapal, Wangkhai Mayum Leirak, St. George Leirak, Amasung Wangkhai gi area da ising piba leplagani loinana all Thumbuthong Water Treatment Plant Amasung New Thumbuthong Aribam Leikai, Jonal Station Yauna Masina Kon Mafam Guru Aribam Leirak, Advanced Hospital Road, Harikagok Makhong Leirak, Bachaspati Mayum Leirak, Takhel Khong area, Brahmapur Thangzam Leirak, Singjamai Bhagyapati Leirak, Tinsubam Leirak, Harinath Road, Laishram Leirak, Mandle Leirak, Aribam Leirak, Aribam Leikai na chingba singda, ising piba leplagani loinana, Singjamai Sapam Leikai, Singjamai Oinam Thingel, Singjamai Waikhom Leikai, Laisangthem Leikai, Mayingbam Leikai na chingba dasu, isingi supply leplak payabagi oithokpa lei hairi, adumoinamak, Hauzik Oiribai Chawgi Fiba Masihek, Hantakibaga, Miyamda Ising Mahusagumna Pirakani Hairi. Infal Turel gi imai pathoraktuna chensilakhiba ising amadi irel Turel dagi hatorakpa isingna ngasi so Infal iski nongmai bungpung makhong seram leirakta leiba yumthong chama gi mathakta isingna khwang gi mathakta thumjinduna leiri nongmai bung thamchet school da hangba relief camp ta miyoi kaya leirabasu miyoi kaya ngasi su masa masa gi yumdagi thokpa yadana leinari amaromda Wangkhai angom leikai dagi hauraga kongba thong fawbada leiriba mafam kaya da ngasisu isingna thumjinduna miyan awaba kaya mayoknari Wangkhai Kaithel asangbi Yonglan Leirak Lauremam Leirak na chingba mafam kaya hana thumlamba isingi changdagi hengalaktuna safagadaba mafam singda hongdoknari Nongmaibungda isingna changsinduna pangbagi thabak chathari Yumdagi hendokpa yadana leiriba singda analayenggi mateng panghannabaga loinana Mafam adudagi masa Ini cari ni, loin kalong gani. Nong chuba lep khibadagi turel ising imai khara hantharabaso mafam kayada ising thumjinduna leibadagi mi kanbagi thabak leptana chathari ngasi so Infal East District ki manung chanba Yonglan Leirak ki Khongi anaba leibadagi chatpa ngamdraba miyoi ama yawba miyoi kaya arambai tengol gi kangbuna safagadaba mafamda puthorakhre mafam adu yongna akoibada leiba tongan ba mafam sing khwang hena ising thumjinduna leibadagi rescue operation lepa leitana chatharakibani hauzik so ising thumjinduna leiriba mafam kayada rescue amadi relief ki mateng pibagi thabak leptana paikhatli hairi
Mamang thagi kunthradagi leptana churakhiba nongna maram oiraga Manipurgi mafam kayada ising ichauk thoktuna lanjennabaga pangkhak oiriba phibam asida Arambai Tengolgi Luchingba Koronganba Khumangi makhada Arambai Tengolgi Tengoloi singna jat bijat khaidana mamal yamlaba miyoibagi punsi amadi sasan kaya kanbada laukhiba thodang adubu Uripok apunba lupki maikaidagi thagatpa phongdorakli loinana handaki chaw asida miyamgi mateng pangkhiba CSO sing rescue operation da saruk yakhiba mahairoi lup local club amadi department ki staff singbusu thagatpa phongdorakli Haingang Assembly constituency ki MLA Manipur gi hanagi chief minister Nongthomam Biren ngasi mahaki AC gi manungda isingi chawna sokhalaba mafam singda koina chattuna yengsinkhre ngasi Imphal East district ki manungda khwaidagi ising ichawna sokhalaba singi manung challaba kairangi maitai pangal gi khulsing ising thumdaba haingang chingyada changjafam lawduna lairiba mafamda awa ana taba sing yengsinki loinana mafam aduda relief camp hangliba sing unaduna wari sanakhi en biren gi maikaidagi khudaki oiba pangba yaba mateng sing pangki tungda en virena nagaramda lairiba khunja singa unaduna ising asigi chenthok hankhina bawari sanakhi loinana nagana lagi paring asi khubana ising chenba ngamdabadagi mafam adugi akoibada ising thumjinba sing yengsinki Imphal East district ki manungda lairiba Khurai Nandhaibam Lekai Salan Thongi mafam singda Khurai Hekrumakhong mapada ising chawkhalaktuna Imphal Turel gi torban kairakpana maram oiraga isingna thumjinki Masidagi chentherakpa isingna thumjinkraba Khurai Nandhaibam Lekai da lairiba ichawgi awaba khudong chadaba mayoknariba imungsingda Social Standard Club SSC Khurai gi mityeng makhada nongmada changdraba yadraba potlamsing Jeng Hawaii Alu isingna chingba miyamda yenthokre Manipur da hauzik ising ichawn awaba mayoknariba miyoi singda lengaka santigi khudyek pinakraba pambaina luchingba UNLF ki MPA team na lepa leitana mateng pangli ngasisu kongba khetri lekaida ising thumjinduna awaba taraba miyoi sing rescue operation chathaki loinana oki farm tawba miyoi amagi ok sing ising thumjinduna leibada MPA gi rescue team na changsinduna ok sing adu kanbaga loinana ok mapugi mateng pangki makhatana sumiyam gi awa anada lup sina angamba mateng pangani hairi Manipur da Islam lining chatliba maitai pangal singi chahi amada amuktang lakpa kumhai oiriba Idul Adha Bakra Eid handak chahi gi oina lakliba June 8 thangja numit asida pangthoklagani hairiba kumai asigi numit asibu Manipur da leiriba khwaidagi chawba medical college oiriba Regional Institute of Medical Sciences RIMS Manipur na suti oidaba haibasi yamna laibak thibani haina Manipur Maitai Pangal Welfare Organization MMWHQ gi Secretary General Firoz Khan Sangom Sumbam na thokpa cherol amada phongdorakli RIMS ke Deputy Director na Office Circular thokpada General Holiday amadi Restrictive Holidays animakta Eid kumhai gi numit asibu yawhan khidaba haibasi kari karamba nungi agenda laibagi no haina wahang tawrakli lakliba June 8 asi soidana suti thabinaba MMWO na Mari lainaba authorities singi pukning chingsilakli. Patanjali Food Limited amadi Oil Palm Mission Cell Manipur na senduna Oil Palm Tree Cultivation haiba nomagi oiba awareness cum training program amangasi Thobal da pangthokre National Mission on Edibles Oil Palm
NMEO OP scheme gi makhada pangthokhiba thoram adu hogdokpagi NMEO OP ge nodal officer M Git Chandra Patanjali Food Limited ki state head Joshi Kiran amadi NMEO OP gi consultant MS Khaidemna sarukyakhi thoram adu da Patanjali Food Limited ki state head Joshi Kiran amadi NMEO OP gi consultant MS Khaidemna wangang laduna oil palm asi Manipur da Ladiba KV casing amadi agriculture ge office sing the thaduna amadi changyeng tawduna yenglaba matung mai pakna thaba yaraba pambi amani haiba khangle National Mission on Edible Oil Palm NMEOOP program gi makhada Manipur da supak sana thana na bapai khalakpani pambi esi matam pumbada sangduna ta leiba farmer da su sentok fazana lakada ba pambi amani mai pangna thaba yana ba expert sing laktuna farmers sing bu wakhal taminabagi thoram kaya su pangthokli oil palm karam na mai pangna thagani masida kari kari changbage amadi oil palm gi kanaba kaya gi matangda wangangki oil palm se kari no harigati basi sahi chupa sangdunur leiba adugumba perennial crop amani once tharagati sen yang toina harmani income lakadaba adugumba kanaba kadamani adu basi kamaina thani haba adu takmidamaka company singdagi expert team amus moina training piraga locally district khudingi expert mayam amani good to work hawrabani adu hujik tobiduni si mayamna yaw akoi longi singna isagi lam leijaba singdo adu patum do si le have takpiragadi taka leba technical support kudum ai koi bebtori International Film Festival Bay of Bengal 2025 the Manipuri feature film Yahau Thengba Khoimu Blossom of Love na Festival adu the best feature film mana fanglakle Indian Filmmaker Association Hyderabad na sinduna ngarang numidang Kolkata gi Sarat Sadan Auditorium da pangthokiba Film Award Ceremony da Award adu film asigi director Rakesh Naurem da khuchinaki Dr. R.K. Nayansana Devi gi story da masamangna puthokpa Manipuri feature film Yahau Thengba Khoimu Blossom of Love na Festival adu da best feature film ge award asi pirakhibani Ipak Films Production Manipur ge banner makhada Jaydeep Memorial Foundation Imphal na present toba Manipuri feature film Yahau Thengba Khoimu na mamangna national amadi international gi thakta pangthokiba film festival kayada lemzaningai oiraba award 15 rom phangkhre Nakalamarom da Kolkata gi Sarat Sadan Auditorium da ngarang numidang pangthokiba International Film Festival Bay of Bengal gi award ceremony gi thoram da Manipuri feature film Asingba Iral gi producer Khatrimayum Subadani Devi da Best Producer Award piduna ikai khumnaba utkre Indian Filmmaker Association asinduna pangthokiba Film Festival aduda malem gi tongan balaipa kulhumdoi dagi Thazalakhiba film singna sarukyakhi Ningsingba yabadi Khatrimayum Subadani Devi na puthokpa Manipuri feature film asina mamangda tongan ba film award sing fangkhiba laikre Regional Institute of Medical Sciences RIMS Imphal na Manipur Adventure and Mountain Biking Association MAA MBA ga khuchamnaduna cycle rally amagi khuthangda World Bicycle Day 2025 ki thoram pangthokre thoram asina hakchang fana amadi nada yektana leiba khagnatana eco friendly transportation ama leihanna ba pandam thamli cycle rally adu RIMS ki Jubilee Hall dagi RIMS ki Director Professor G. Sunil Kumar Sharma amadi Medical Superintendent Professor N. Sanjeev Singh Loinana lamthaki cycle rally aduna BRTF Lamfail Watham Leirak Assembly Road North AOC Nityananda Chuthe Kwakaithal Traffic Point fauduna chatlaba matung Idol Club Tera Bazar da lamthungpham oikhi cycle see not only the health benefit ka natana environmental friendly hoiba koi option amani haina koina message se bijaningi paidagi chaungna thengnari ba health issue hairagadi lifestyle developed country da koi lifestyle related disease koi obesity hypertension diabetes
हार्ट डिजीज मैम से साइकिल से नुटी की डेली रूटीन में हापगदी सोइदना रोल गमगनी हाबगी थाजब लई Environment Day ga mari lainana lakliba tang mangada Federal Students Organization Kanglaipak Fishok na sinduna ahum suba state level painting competition nong singi fibam phattabana maram oiraga matam kai kaktana yeithoklei competition asida saruk yana ba form thajalakpagi khudong chaba leibaga loinana athoba matamda matam ama leplaklagani haina mahairilub asigi Secretary General Khangengba Manjutna ngasi thokpa cherol amana haidi ngasi state asida oikiba yinga sagi pau amu pizari ICAR Regional Center Lamphel Partagi Fangba report ki matung inna ngasi state asida khwaidagi sabagi chang Celsius degree kuntare 10 mari ne aduga khwaidagi ingbagi chang Celsius degree kun 10 mari oiki nushite awising manel gi chang na yukta chada marfudrama thoi amasung numidang wairamdana chada hum futaruk oiki nong chubagi chang na millimeter ani 10 oiki Aroibada maroiba pausing amuka na pizari. Manipur ki governor yang na ichaw ng labas sama di Sikkim ki Chief Minister Singha telephone ki kuthangda Prime Minister Narendra Modi na ichaw gi maramda wari sakre. Amasung Janungda cookies sing na may tegi sanhat kiday na Assam Rifles sa Madi Police na fongdurak liba wafam singgu iramdam kan balop ikal na yaning da ba fongduraki. Matasi na bulletin na siloishin zari Manipur miyam gi punsida khwaidagi hena maru oiba state asigi leiba asigi amadi Malemgi e-pausing damak Sktv'S News po miteng tato na lebiyo. Loisilak pada pumrang pumkahna kurumzari.